도 살레라 비트루트 안간바 ꯊꯕꯤ ꯑꯃ ꯄꯀꯣ ꯆꯥꯒꯦ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯆꯥꯕꯗꯣ ꯍꯜꯂꯔꯣꯏ 마이 가이동ꯅꯕ ꯄꯣꯠ ꯆꯠꯂꯦ ꯃꯥꯃꯣꯟ ꯁꯤꯂꯩꯃ ꯁꯦ ꯃꯣꯕꯥꯏꯜꯁꯦꯁꯨ ꯐꯔꯛꯇꯦ ꯀꯩꯅꯣ ꯑꯣꯕꯥꯔꯅꯦ ꯍꯩꯕꯗꯣ ꯑꯣꯕꯥꯔ ꯑꯣꯏ ꯇꯧꯏꯅꯦ ꯃꯥꯏ ꯊꯧ ꯁꯥꯗ꯭ꯔꯤ ꯅꯪꯀꯣꯁꯦ ꯄꯨꯛꯊꯈꯤꯅꯨꯅꯦ ꯄꯨꯛꯊ ꯇꯠꯀꯦ ꯍꯥꯏ ꯃꯌꯥꯝ ꯃꯣꯏꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯄꯨꯔꯒ ꯂꯥꯛꯆꯔꯦ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯂꯣꯏꯁꯜꯂꯤꯁꯦ ꯍꯧꯖꯤꯛꯁꯦ ꯑꯩ ꯃꯥꯔꯀꯦꯠ ꯆꯠꯇꯣꯏꯅꯦꯕ ꯅꯤꯅꯦꯒ ꯂꯣꯏꯅꯅ ꯍꯌꯦꯡꯗꯤ ꯁꯤꯕ꯭ꯔꯥꯇꯤꯅꯤꯅꯀꯣ ꯑꯗꯨꯒ ꯅꯤꯅꯦꯒꯤ ꯉꯁꯤ ꯐꯣꯟꯁꯨ ꯂꯥꯛꯑꯦꯕꯀꯣ ꯑꯣꯟꯂꯥꯏꯟꯗꯒꯤ ꯑꯣꯔꯗꯔ ꯇꯧꯕꯀꯣ ꯑꯗꯨꯒꯤ ꯁꯤꯝꯁꯨ ꯂꯧꯕ ꯆꯠꯄ ꯑꯣꯏꯅ ꯑꯗꯨꯒ ꯍꯩꯔꯨꯛꯁꯨ ꯁꯨꯝ ꯂꯩꯔꯛꯑꯅꯤꯀꯣ ꯍꯌꯦꯡꯒꯤꯗꯣ ꯏꯪꯂꯤꯁ ꯃꯌꯥꯝ ꯑꯩ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯅꯤꯅꯦ ꯂꯣꯏꯗ꯭ꯔꯤ ꯑꯗꯨꯒꯤ ꯉꯥꯏꯔꯦꯕꯀꯣ ꯑꯗꯨꯒ ꯊꯣꯛꯑꯅꯤ ꯂꯣꯏꯔꯒ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯕꯖꯥꯔꯗ ꯆꯠꯄ ꯈꯣꯠꯄꯗꯣ ꯑꯩ ꯅꯝꯕ ꯀꯥꯎꯁꯨ ꯀꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯗꯤ ꯊꯦꯡꯉꯦ ꯍꯥꯏꯅ ꯈꯔ ꯃꯝꯃꯦꯕꯀꯣ ꯆꯠꯄꯗꯣ ꯑꯗꯨꯏ ꯅꯝꯃꯛꯇ꯭ꯔꯦ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯑꯣꯏꯅ ꯂꯩꯔꯛꯄꯁꯤꯡꯗꯣ ꯑꯩ ꯚꯤꯗꯤꯑꯣꯗ ꯅꯝꯃꯦꯕꯀꯣ ꯁꯤꯅꯤ ꯍꯌꯦꯡ ꯀꯠꯇꯣꯏꯁꯦ ꯑꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯍꯜꯂꯛꯑꯦ ꯅꯪ ꯕꯦꯅꯤꯁꯦ ꯉꯥꯏ ꯂꯩꯔꯝꯃꯦ ꯃꯥꯗ ꯍꯩꯔꯨꯛꯀ ꯂꯣꯏꯁꯜꯂꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛꯁꯤꯅꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯇꯧꯂꯤ ꯃꯆꯥ ꯍꯤꯞꯄ ꯇꯧꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩ ꯑꯝꯇ ꯗ꯭ꯔꯦꯁ ꯂꯣꯏꯁꯟꯈꯤꯒꯦꯕꯀꯣ ꯑꯗꯣ ꯀꯩꯅꯣꯝ ꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯐꯣꯟ ꯇꯧꯋꯦ ꯑꯩꯁꯨ ꯊꯥꯡꯒꯠꯇꯦꯕ ꯑꯝꯇ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯈꯤꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦꯀꯣ ꯑꯩꯈꯣꯏ ꯅꯤꯇꯣꯟꯒꯤ ꯃꯥꯒꯤ ꯁꯤꯝꯗꯣ ꯄꯣꯔꯛꯑꯦꯀꯣ ꯑꯗꯨ ꯄꯣꯔꯛꯇꯅ ꯃꯥꯒꯤꯁꯦ ꯍꯥꯞꯆꯤꯟꯒꯣꯠꯆꯅ ꯑꯩꯅ ꯁꯦꯠꯇꯤꯡꯗꯣ ꯁꯦꯝꯃꯦꯕꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯥꯛꯑꯅꯤ ꯍꯨꯏꯗ ꯌꯦꯡꯉꯣ ꯑꯅꯤ ꯑꯩꯅ ꯆꯦꯛꯐꯝꯅꯦꯕ ꯃꯥꯏ ꯐꯣꯟ ꯅꯤꯇꯣꯟ ꯐꯣꯟ ꯅꯝꯕꯔ ꯆꯥꯎꯕ ꯅꯠꯇ ꯂꯧꯗꯣ ꯁꯤ ꯇꯌꯣꯡꯁꯦ ꯅꯪ ꯃꯥꯃꯣꯅ ꯃꯥꯏ ꯐꯣꯟ ꯄꯤꯔꯣ ꯍꯥꯏꯌꯦ ꯃꯥ ꯂꯧꯔꯒꯦ ꯍꯥꯏꯌꯦ ꯅꯦꯇꯣꯟ ꯐꯣꯟ ꯅꯦꯇꯣꯟ ꯅꯝꯕꯔ ꯄꯤꯔꯣ ꯕꯥꯏ ꯃꯌꯥꯝ The next day. ꯑꯗꯨ ꯃꯌꯥꯝ ꯑꯁꯤ ꯏꯁꯇ꯭ꯔꯣꯕꯦꯔꯤꯁꯦ ꯑꯩꯅ ꯉꯔꯥꯡ ꯂꯩꯕꯤꯔꯛꯄꯅꯦꯕꯀꯣ ꯍꯩꯔꯨꯛ ꯂꯩꯔꯛꯄꯗꯨꯒ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤ ꯑꯇꯣꯝꯕꯤꯗ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯁꯦ ꯑꯗꯣ ꯃꯥ ꯁ꯭ꯀꯨꯜꯗ ꯄꯨꯒꯦ ꯍꯥꯏꯅ ꯑꯍꯨꯝꯈꯛ ꯄꯨꯒꯦ ꯍꯥꯏꯀꯣ ꯑꯗꯨꯗꯒꯤ ꯀꯐꯣꯏꯒ ꯄꯨꯗꯣꯏꯅꯦꯕ ꯑꯇꯩꯁꯤꯅ ꯍꯣꯔꯦꯟ ꯍꯜꯂꯒ ꯆꯥꯗꯣꯏꯅꯦ ꯑꯗꯣ ꯁꯤꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯊꯨꯝ ꯍꯥꯞꯄꯒ ꯏꯁꯤꯡ ꯈꯤꯇꯪ ꯁꯥꯕ ꯇꯤꯡꯁꯤꯜꯂꯒ ꯊꯝꯃꯦꯕꯀꯣ ꯍꯥꯏꯅ ꯑꯗꯨꯒ ꯁꯤꯁꯤꯅ ꯍꯣꯔꯦꯟ ꯂꯥꯛꯑꯒ ꯑꯩꯈꯣই ꯆꯥꯔꯅꯤ ꯑꯩꯅꯁꯨ ꯈꯔ ꯆꯥꯔꯅꯤꯁꯦ ꯃꯣꯔꯅꯤꯡꯗ ꯑꯗꯒꯤ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯄꯤꯔꯦ ꯍꯧꯖꯤꯛ ꯁꯪꯒꯣꯝꯁꯦꯀꯣ ꯇꯣꯃꯦꯇꯣ ꯄꯥꯜꯂꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯇꯣꯃꯦꯇꯣꯅꯤꯁꯦ ꯑꯃꯗꯤ ꯀꯦꯟꯅ ꯎꯆꯦꯛꯅ ꯆꯥꯊꯣꯛꯑꯝꯃꯦ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯅ ꯍꯦꯛꯇꯣꯔꯦ ꯑꯁꯤ ꯁꯪꯒꯣꯝꯁꯦ ꯑꯩ ꯗꯍꯤ ꯁꯦꯝꯗꯣꯏꯅꯦꯕꯀꯣ ꯗꯍꯤ ꯆꯥꯅꯤꯡꯕꯅ ꯀꯩꯅꯣꯝ ꯇꯧꯏꯗꯤ ꯆꯥꯅꯤꯡꯕꯅꯤꯅ ꯉꯔꯥꯡ ꯂꯩꯔꯛꯏꯅꯦꯕꯀꯣ ꯑꯗꯨ ꯁꯦꯝ ꯂꯣꯏꯔꯒ ꯎꯍꯜꯂꯛꯀꯦ ꯃꯌꯥꯝ ꯑꯗꯨꯏ ꯃꯇꯨꯡꯗ ꯂꯥꯏ ꯈꯣꯏꯔꯝꯃꯨꯔꯒꯦ ꯉꯁꯤꯁꯦ ꯁꯤꯕ꯭ꯔꯥꯇꯤ ꯅꯨꯃꯤꯠꯅꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯃꯊꯪ ꯁꯨꯝ ꯎꯍꯜꯂꯛꯑꯒꯦ ꯌꯦꯡꯃꯤꯟꯅꯁꯤ ꯎꯍꯜꯂꯛꯀꯦ ꯁꯤꯂꯩꯔꯦ ꯀꯕꯣꯛꯇꯨ ꯀꯕꯣꯛꯁꯦ ꯑꯩ ꯃꯟꯗꯣꯏꯅꯤ ꯃꯟꯗꯣꯏꯅꯦꯕ ꯁꯦ ꯐꯧ ꯌꯥꯎꯔꯤ ꯃꯌꯥꯝꯁꯦ ꯃꯟꯗꯣꯏꯅꯤ ꯁꯤꯁꯦ ꯁꯤ ꯃꯌꯥꯝꯁꯦ ꯄꯨꯈ꯭ꯔꯤꯗꯣ ꯑꯍꯥꯡꯕ ꯑꯝꯇ ꯂꯩꯇꯦ ꯄꯤꯛ ꯊꯟꯅ ꯑꯗꯨꯝ ꯂꯩ ꯅꯨꯡꯗꯥꯡꯗ ꯊꯨꯡꯅꯔꯦꯗꯅ ꯅꯨꯡꯗꯥꯡ ꯒꯥꯔꯤ ꯄꯨꯂꯞ ꯀꯥꯏ ꯂꯩꯗꯅ ꯅꯨꯡꯗꯥꯡꯗ ꯑꯍꯤꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏ oi mama khappa ju kai ngane jati sibwa khappu ne do ha do phai da ko de du de phai chang ta phai du moni ta sa ma no po loi do moni ta san thang wa lai tau tap na ko ko to oh adu na ta ni ko to pa tin kyang ni na ai ko sai do na hay du loira con chung vô kêu kêu cái cái đó biết cô tôi là con hay tao năng gì đấy ô tô tôi nhớ rồi
ꯍꯩꯇꯕ ꯅꯪꯒꯤꯅꯤ ꯑꯩꯈꯣꯏ ꯑꯍꯩꯕ ꯑꯩꯈꯣꯏꯗꯗꯤ ꯂꯣꯏ ꯂꯧꯈꯠꯇꯣꯏꯅꯤ ꯅꯪꯗꯤ ꯍꯩꯇꯕ ꯈꯣꯠꯇꯧꯗꯣ ꯇꯜꯂꯦ ꯁꯤꯁꯦ ꯃꯟꯕꯁꯦ ꯐꯧꯁꯦ ꯌꯦꯡꯉꯨ ꯀꯌꯥꯝ ꯌꯥꯎꯔꯝꯒꯅꯣ ꯌꯦꯡꯉꯨ ꯑꯗꯨ ꯁꯤ ꯃꯟꯕꯗ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯁꯤ ꯂꯣꯏꯈꯤꯒꯦꯀꯣ ꯑꯩꯗꯣ ꯎꯍꯜꯂꯛꯀꯦ ꯁꯤ ꯈꯞꯄ ꯂꯣꯏꯈꯤꯒꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯁꯦꯀꯣ ꯐꯧꯁꯦ ꯐꯖꯅ ꯂꯧꯊꯣꯛꯄ ꯍꯩꯇ꯭ꯔꯦ ꯑꯩ ꯆꯦꯡ ꯈꯞꯄ ꯍꯩꯌꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯀꯕꯣꯛ ꯃꯔꯛꯇꯒꯤ ꯐꯧ ꯂꯧꯊꯣꯛꯄꯁꯦ ꯀꯕꯣꯛꯁꯤꯁꯨ ꯄꯥꯏꯊꯣꯛꯇꯤ ꯇꯧꯋꯦꯀꯣ ꯑꯗꯨꯒꯤ ꯃꯃꯥꯅ ꯇꯧꯔꯦ ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯏꯁꯤꯡ ꯂꯧꯕ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯍꯧꯖꯤꯛ ꯍꯩꯔꯨꯛ ꯆꯥꯝꯃꯅꯤ ꯑꯗꯣ ꯑꯩꯒꯤ ꯑꯩ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯝꯃꯤꯅꯦꯕꯀꯣ ꯑꯂꯨꯝꯕ ꯈꯣꯡꯒ꯭ꯔꯥꯎꯗꯣꯀꯣ ꯑꯩꯈꯣꯏꯒꯤ ꯋꯤꯟꯇꯔꯒꯤꯗꯣꯀꯣ ꯑꯗꯣ ꯃꯃꯥꯅ ꯐꯅꯦꯛ ꯁꯦꯠꯇꯗꯤ ꯉꯥꯡꯉꯦꯕꯀꯣ ꯑꯗꯨꯒꯤ ꯐꯅꯦꯛ ꯁꯦꯠꯂꯒ ꯇꯧ ꯍꯥꯏꯅ ꯑꯗꯨꯒꯤ ꯐꯅꯦꯛ ꯈꯣꯡꯒ꯭ꯔꯥꯎꯗꯨꯒꯤ ꯃꯊꯛꯇ ꯐꯅꯦꯛ ꯁꯦꯠꯆꯜꯂꯤꯅꯦꯕ ꯁꯤꯅ ꯀꯥꯏ ꯍꯥꯞꯇꯣꯏꯕ ꯁꯤꯁꯤꯡꯁꯤꯅ ꯂꯣꯏ ꯆꯪ ꯇꯥꯕꯅꯤ ꯑꯁꯤ ꯇꯥꯎꯗ ꯐꯣꯂꯥꯗ ꯍꯥꯞꯄꯨ ꯆꯥꯝꯗ꯭ꯔꯤ ꯍꯥꯞꯆꯪꯈ꯭ꯔꯣ ꯑꯗꯨꯗꯤ ꯑꯁꯤꯒ ꯑꯗꯨꯃꯥꯏꯅꯕꯨ ꯀꯠꯅꯕ꯭ꯔꯣ ꯅꯩꯁꯟ ꯁꯤ ꯆꯥꯝ ꯁꯤ ꯀꯣꯜꯕꯣꯠꯁꯤꯗꯤ ꯀꯣꯜꯕꯣꯠ ꯅꯠꯇꯦꯅꯦ ꯁꯤ ꯀꯣꯜꯕꯣꯠꯅꯤ ꯁꯤ ꯂꯐꯣꯏꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯀꯣꯜꯕꯣꯠ ꯍꯥꯏꯗꯣ ꯁꯥꯡꯕꯅꯤ ꯈꯪꯕ꯭ꯔꯥ ꯅꯨꯄꯥ ꯑꯗꯨꯝ ꯀꯣꯜꯕꯣꯠꯅꯦ ꯍꯥꯏ ꯁꯤꯁꯦ ꯑꯣꯏꯗꯕ ꯉꯥꯡꯉꯤ ꯃꯤꯅꯦ ꯃꯥꯏ ꯑꯇꯦꯟꯕꯤ ꯀꯣꯜꯕꯣꯠ ꯑꯣꯏꯔꯝꯒꯅꯤꯁꯦ ꯀꯣꯜꯕꯣꯠ ꯑꯇꯦꯟꯕꯤꯅꯤ ꯃꯥꯏꯁꯦ ꯂꯐꯣꯏꯒ ꯃꯉꯥ ꯑꯁꯤ ꯃꯃꯥꯡ ꯊꯝꯃꯨ ꯕꯣꯔꯣꯏꯒ ꯑꯪꯒꯨꯔꯒꯗꯣ ꯌꯥꯎꯗ꯭ꯔꯦ ꯈꯖꯨꯔꯒꯗꯣ ꯄꯨꯔꯛꯇꯦꯅ ꯅꯠꯇ꯭ꯔꯥ ꯈꯖꯨꯔ ꯄꯦꯀꯦꯠꯇꯣ ꯑꯩꯅ ꯄꯨꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯗꯣ ꯄꯨꯔꯛꯇꯦꯕ ꯍꯩꯔꯨꯛꯁꯦ ꯁꯣꯏꯔ ꯀꯠꯂꯁꯤꯅ ꯗꯥꯏꯔꯦꯛ ꯕꯣꯔꯣꯏꯗꯣ ꯍꯩꯔꯨꯛꯁꯦ ꯁꯣꯏꯔꯁꯤ ꯃꯄꯨꯝ ꯀꯠꯇꯣꯏꯅꯤ ꯕꯣꯔꯣꯏꯗꯣ ꯃꯍꯥꯗꯦꯕꯅ ꯄꯥꯝꯕꯅꯤ ꯂꯛꯁꯃꯤ ꯃꯍꯥꯗꯦꯕꯅ ꯌꯥꯝ ꯄꯥꯝꯕꯅꯤ ꯉꯁꯤ
ꯑꯗꯣ ꯃꯃꯥꯅ ꯍꯩꯔꯨꯛꯁꯦ ꯀꯠꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯃꯃꯥ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯗ꯭ꯔꯤ ꯃꯥ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯈꯣꯏꯔꯝꯃꯅꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯣꯂꯥꯗꯣ ꯇꯧꯗꯣꯏꯅꯤ ꯃꯦꯁꯇꯤ ꯃꯌꯥꯝꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ 누가 함정 가는 이신 거 봐봐니. ꯅꯪꯅ ꯃꯇꯨꯡ ꯆꯥꯗꯕꯅꯤꯅ 이마ꯁꯤ나 ꯍꯥꯏꯔꯦ ꯇꯧꯔꯤꯁꯦ 아부 성공도 아부. 아시시 아부 누냐. 아빠 발진이 하부. 소금 레이더라고 성공 내자 누냐. 무슨 꼭 제발 꼭 나봐 해봐. 제발 성공 내줘. 나다니 이거 와봐. 근데 손다 카라 카이도 손다 카라 카이도 저라들 디자들. 손다 카라 카이도 아마도 지니도 이따 카이라 글라스 카다 진 잘해도. 보이네. 거복도 그래 가이도 거. 글라스 카다이노 아니 뭐 이따 봐도 많이 떠올 거지 양양치. 오바니 하이버도 오바로 이따이니 많이 tou 사드리 거복도 그래 가이도. 아빠서 복탁이 누냐 복탁 닦게. 거복도지 복탁이 있네. 진이가 신도도 진이 깐데 봐. 그거 이따 이따 그래 마tum leo duida ma khangi ha lai mang da kan ha ang phai chuba thai tau ni sia ngang lei ta bani tai na da lau gai apa jembi ha masih dei ga ai cái nó mai cái có không đi chết rồi đi rồi pu nó mặn đấy không bà là phôi xe khai ra mùn và lâu cái tani chế bắt mà xong rồi là xong cũng lặp vậy là ấy là muốn bổ đấy nung ăn bữa cắt tiền lặp na đồ mà xe mà không ra tập nói chủ đề cái là ta đây si bầu bổ đấy mà có phòng nó bổ lại xe nè cái ôi đó cái đấy bữa đấy đó 아시가 막 많이 어디 돌아갔다 먹고도 동글라 떨어져. 아도 뒤에 그러니까 cái này nó bị lấy từ lâu rồi 맞지? 띠엠들이 nè à đúng rồi ba ngày để đi mình nè mấy việc mà anh tập lắc khi đi này mà mình sẽ ai cái bị sẽ lấy mình cái ai thằng nó anh đi tao ngồi mà này anh lại đi ra đâu có hàng để ở đó trâu cái tàu cái ta cái này lại khối là lại cái in là ra lại bị ra từ in là ra mà no đu cho anh lại à mà cái mà anh chỉ anh đi được chưa nè mà nó muốn phong mà bani chỉ anh đi được chưa bani mà nó mi cầu này vừa ai ơi nó cầu vui gì này nè xe ai khát tao xe gai gì cái nó tàu bộ tân mình bị nó tà để mà sẽ các bạn khát tàu khát quay tàu lại cầu yêu rồi sẽ ba anh ta chân bị đụng đó không lâu itu mayang pula tipe loire chale ma mon mina lei chiba hadi matang si matang si mi thabak thokna ba matang school chana ba matang dan matang mama ni ko masya do angang angol ngai tan angang khara moi tambo la ko do sindo khoina ko salaga pijare siga tani mina sma khatan ꯑꯗꯨ ꯃꯌꯥꯝꯁꯦ ꯁꯪꯒꯣꯝ ꯐꯝꯕꯁꯦ ꯁꯪꯒꯣꯝꯁꯦ ꯐꯝꯍꯜꯂꯒ ꯗꯍꯤ ꯁꯦꯝꯗꯣꯏꯅꯤ ꯐꯝꯗ꯭ꯔꯤ ꯑꯗꯣ ꯉꯁꯤꯗꯤ ꯁꯦꯝꯃꯔꯣꯏ ꯍꯌꯦꯡ ꯁꯦꯝꯕꯗ ꯎꯍꯜꯂꯛꯑꯒꯦꯀꯣ ꯑꯗꯨ ꯃꯌꯥꯝꯁꯤꯗ ꯂꯩꯔꯦ ꯁꯤꯁꯦ ꯑꯩꯅ ꯀꯩꯅꯣ ꯊꯣꯡꯕꯅꯦꯕꯀꯣ ꯄꯨꯗꯤꯅꯥꯗꯣ ꯒ꯭ꯔꯥꯏꯟ ꯇꯧꯔꯒ ꯑꯗꯨꯗꯩꯗꯤ ꯃꯥꯏ ꯃꯍꯤꯗꯣ ꯑꯩꯅ ꯇꯣꯃꯦꯇꯣ ꯉꯧꯕꯗ ꯍꯩꯖꯟꯕꯅꯦꯕꯀꯣ ꯑꯗꯩ ꯁꯤꯗ ꯂꯩꯔꯦ ꯀꯩꯅꯣ ꯃꯦꯠꯄ ꯇꯣꯃꯦꯇꯣꯒ ꯑꯂꯨꯒ ꯃꯦꯠꯄ ꯃꯤꯔꯥꯃꯦꯁ ꯑꯗꯨꯝ ꯁꯣꯏꯔꯒ ꯍꯥꯞꯄꯩꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯔꯅꯤ ꯁꯦ ꯂꯣꯏꯔꯦ ꯑꯩꯒꯤ ꯃꯊꯦꯜ ꯉꯥꯛꯇꯪꯗ ꯍꯧꯖꯤꯛꯇ ꯇꯧꯏꯅꯤꯀꯣ ꯕꯥꯔꯣꯒꯤ ꯆꯥꯛ ꯆꯥ ꯂꯥꯛꯒꯅꯨ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯣꯏ ꯂꯩꯅꯦꯕꯀꯣ ꯑꯌꯨꯛꯇ ꯍꯩꯔꯨꯛ ꯀꯩꯀꯥ ꯆꯥꯈꯤꯕꯗꯨꯅꯀꯣ ꯑꯗꯨꯒ ꯆꯥꯛ ꯂꯥꯝꯃꯛꯇꯅ ꯁꯣꯔꯠ ꯑꯣꯏꯅ ꯇꯧꯁꯜꯂꯁꯦ ꯑꯗꯨ ꯃꯌꯥꯝꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯆꯥꯛꯁꯦ ꯁꯤ ꯕꯤꯇ꯭ꯔꯨꯠ ꯉꯥꯟꯕꯒꯤ ꯉꯥꯡꯉꯤꯅꯦꯕꯀꯣ ꯑꯩꯅ ꯉꯥꯟꯕꯒꯤ ꯉꯁꯤ ꯌꯥꯝ ꯇꯧꯕꯗ ꯆꯥꯛ ꯃꯊꯛꯇ ꯉꯥꯟꯁꯤꯟꯈ꯭ꯔꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯕꯤꯇ꯭ꯔꯨꯠ ꯑꯉꯥꯟꯕ ꯊꯕꯤ ꯑꯃꯀꯣ ꯆꯥꯔꯒꯦ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯆꯥꯕꯗꯣ ꯑꯣꯜꯂꯔꯣꯏꯒꯦ ꯃꯌꯥꯝ